ꯆꯍꯤ ꯃꯈꯥꯏ ꯍꯦꯟꯈ꯭ꯔꯕꯁꯨ ꯂꯩꯁꯤꯟꯕ ꯑꯃ ꯂꯧꯔꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯁꯤꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯅ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯅꯗꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ITLF ꯑꯃꯗꯤ ꯀꯣꯇ꯭ꯔꯨ ꯂꯣꯏꯅꯅ ꯏꯟꯐꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯇꯧꯔ ꯂꯩꯕꯅꯤ ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯑꯗꯨꯒ ꯐꯣꯔꯦꯁ ꯗꯦꯁꯇ꯭ꯔꯛꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯁꯤ ꯀꯤꯂꯣꯃꯤꯇꯔ ꯆꯍꯨꯝꯒ ꯃꯔꯐꯨꯒ ꯃꯧꯗ꯭ꯔꯥꯒ ꯅꯤꯄꯥꯜ ꯀꯣ ꯀꯤꯂꯣꯃꯤꯇꯔ 350 ꯒꯤ ꯕꯣꯔꯗꯔꯅꯦꯕ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯃꯅꯤꯄꯨꯔꯒ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯁꯤ ꯃꯅꯨꯡꯗ ꯑꯣꯟꯂꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇꯪ ꯁꯝꯕꯜ ꯈꯥꯔꯦ ꯑꯗꯨꯒ ꯁꯝꯕꯜ ꯈꯥꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯐꯝꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯩꯈꯣꯏꯁꯤꯒꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛ ꯈꯔ ꯈꯛ ꯈꯥꯔꯒ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛ ꯈꯥꯔꯒ ꯑꯇꯩꯗꯤ ꯑꯝꯇ ꯈꯥꯗꯗꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯡꯉꯕ ꯌꯥꯝꯅ ꯄꯣꯔꯁ ꯕꯣꯔꯗꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯃꯈꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯃꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅꯦꯕ ꯏꯠꯁ ꯑ ꯔꯦꯁꯄꯣꯟꯁꯤꯕꯜ ꯐꯣꯔ ꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯀꯟꯐ꯭ꯂꯤꯛ ꯗꯤꯁꯄ꯭ꯌꯨꯠ ꯂꯣꯏꯅꯃꯛ ꯊꯣꯛꯄꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯏꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯍꯥꯟꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯣꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯀꯝꯃꯨꯅꯤꯇꯤ ꯁꯨꯅ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯗ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯃꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯕꯛꯁꯤ ꯂꯧꯈꯠꯂꯛꯑꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏ ꯃꯁꯤ ꯌꯥꯝ ꯊꯦꯡꯃꯜꯂꯕꯅꯤ ꯃꯤꯁꯤ ꯃꯤꯅ ꯃꯤꯌꯥꯟ ꯃꯤꯄꯨꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯕꯛ ꯄꯥꯏꯈꯠꯍꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏꯅꯃꯛ ꯆꯍꯤ ꯃꯈꯥꯏ ꯍꯦꯟꯈ꯭ꯔꯕꯁꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯔꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯁꯤꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯅ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯅꯗꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯈꯠꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯄꯣꯏꯟꯠ ꯑꯃ ꯃꯌꯥꯏ ꯑꯣꯏꯕ ꯎꯅꯕꯒꯤ ꯃꯐꯝ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯑꯃꯅꯁꯨ ꯈꯔ ꯍꯟꯗꯣꯛꯄ ꯑꯃꯅꯁꯨ ꯈꯔ ꯍꯟꯖꯤꯟꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯎꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯌꯥꯜꯂꯣꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯦ ꯃꯆꯥꯛ ꯈꯥꯏꯅ ꯐꯖꯅ ꯑꯦꯖꯦꯟꯗꯥꯗ ꯍꯥꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯒꯤ ꯑꯣꯏꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯅ ꯑꯐꯕ ꯔꯤꯖꯜ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ITLF ꯑꯃꯗꯤ ꯀꯣꯇ꯭ꯔꯨ ꯂꯣꯏꯅꯅ ꯏꯟꯐꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯇꯧꯔ ꯂꯩꯕꯅꯤ ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯑꯗꯨꯒ ꯐꯣꯔꯦꯁ ꯗꯦꯁꯇ꯭ꯔꯛꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯟꯅꯗꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯈꯟꯅꯔꯒ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯐꯥꯏꯅꯦꯜ ꯀꯩꯅꯣ ꯑꯃ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯒ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯑꯗꯨꯒ ꯂꯥꯟ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯍꯥꯟꯅ ꯇꯣꯛꯍꯟꯅꯕꯒꯤ ꯑꯍꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯍꯥꯟꯅꯁꯨ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ
to stop and prevent ꯎꯝ the violence ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ violence ꯂꯩꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯅꯥꯀꯜꯂꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ CSO ꯂꯩꯔꯤꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯌꯥꯔꯣꯏꯗꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯌꯥꯝ ꯂꯩ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯐꯥꯎꯔꯒ ꯆꯠꯂꯤ ꯍꯥꯏꯁꯤ ꯑꯗꯨꯝ ꯕꯣꯔꯗꯔꯁꯤ ꯐꯥꯎꯔ ꯆꯠꯂꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯈꯪꯕꯁꯤꯗ ꯑꯩꯈꯣꯏꯒ ꯃꯅꯤꯄꯨꯔꯒ ꯃꯦꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯁꯤ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯁꯣꯔꯤ ꯆꯍꯨꯝꯒ ꯃꯔꯐꯨꯒ ꯁꯣꯔꯤ ꯃꯧꯗ꯭ꯔꯥꯒ ꯅꯤꯄꯥꯜ ꯀꯣ ꯀꯤꯂꯣꯃꯤꯇꯔ ꯆꯍꯨꯝꯒ ꯃꯧꯗ꯭ꯔꯥꯅꯤꯄꯥꯜ ꯒꯤ ꯕꯣꯔꯗꯔꯅꯦꯕ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯔꯤꯕ ꯃꯦꯟꯃꯥꯔꯒ ꯃꯅꯤꯄꯨꯔꯒ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯁꯤ ꯃꯅꯨꯡꯗ ꯑꯣꯟꯂꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇꯪ ꯁꯝꯕꯜ ꯈꯥꯔꯦ ꯑꯗꯨꯒ ꯁꯝꯕꯜ ꯈꯥꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯐꯝꯁꯤ ꯃꯦꯟꯃꯥꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛ ꯈꯔ ꯈꯛ ꯈꯥꯔꯒ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛ ꯈꯥꯔꯒ ꯑꯇꯩꯗꯤ ꯑꯝꯇ ꯈꯥꯗꯗꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯡꯉꯕ ꯌꯥꯝꯅ ꯄꯣꯔꯁ ꯕꯣꯔꯗꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯃꯈꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯃꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅꯦꯕ ꯏꯠꯁ ꯑ ꯔꯦꯁꯄꯣꯟꯁꯤꯕꯜ ꯐꯣꯔ ꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯥꯝ ꯔꯥꯏꯐꯜꯅꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ BSFꯅ ꯕꯣꯔꯗꯔ ꯉꯥꯛꯑꯝꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯨ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯕꯣꯔꯗꯔ ꯉꯥꯛꯄ ꯑꯃꯗꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯏꯔꯥꯡꯁꯦ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯃꯍꯨꯠ ꯁꯤꯜꯂꯒ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯤꯜꯂꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯤꯜꯂꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯔꯛꯄ ꯗꯦꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯌꯥꯝꯃꯕ ꯗꯤꯇꯣꯔꯦꯇꯔ ꯃꯌꯥꯝꯗꯨ ꯄꯨꯔꯛꯑꯒ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯅꯕ ꯇꯧꯅꯕ ꯁꯤꯟꯕꯒꯤ ꯄꯨꯔꯛꯏꯕ ꯃꯑꯣꯡꯗꯨ ꯑꯗꯨ ꯆꯪꯂꯛꯄ ꯂꯥꯛꯄ ꯃꯇꯝꯁꯤ ꯍꯥꯟꯅ ꯐꯥꯗꯕꯒꯤ ꯃꯔꯝꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯗꯨ ꯌꯦꯡꯉ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯊꯥꯗꯣꯛꯑꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯕꯨꯛꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯔꯝꯗꯤ ꯁꯦꯡꯗꯦ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯌꯥꯝ ꯑꯃ ꯇꯧꯋꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯥꯛꯄ꯭ꯔꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯐꯥꯖꯤꯟꯅꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒ ꯀꯥꯡꯂꯨꯞ ꯁꯦꯝꯃꯒ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯑꯣꯡꯗ ꯁꯨꯝ ꯆꯠꯊꯔꯛꯄ ꯃꯈꯣꯏꯅ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯔꯛꯄꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯨꯝ ꯇꯧꯔ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯪꯁꯤꯜꯂꯒ ꯄꯨꯁꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯦ ꯊꯤꯡꯗꯅ ꯂꯥꯛꯄꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯆꯧꯕ ꯔꯣꯜꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯐꯥꯕ ꯍꯧꯔꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯥꯕꯗꯗꯤ ꯌꯥꯝ ꯐꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯔ ꯊꯕꯛꯀ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯑꯗꯒꯤ ꯄꯣꯄꯤ ꯊꯥꯔꯁꯨ ꯗ꯭ꯔꯒ ꯏꯁꯃꯒ꯭ꯂꯔ ꯇꯧꯔꯁꯨ ꯑꯗꯒꯤ ꯗꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯃꯌꯥꯝꯗ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯎꯅ ꯆꯦꯟꯅꯈꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯇꯨꯗ ꯃꯁꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯌꯥꯎꯁꯟꯈꯤꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯍꯟꯗꯛ ꯈꯔ ꯐꯥꯒꯠꯂꯛꯏꯁꯦ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯀ ꯌꯥꯎꯅ ꯐꯥꯒꯠꯂꯛꯏꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏ ꯑꯁꯨꯃꯥꯏꯅ ꯕꯣꯔꯗꯔꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯌꯥꯝ ꯂꯩꯔꯤ